ꯇꯧꯖꯔꯛꯏꯁꯦ ꯁꯔ ꯕꯤꯔꯦꯟ ꯑꯣꯏꯕꯤꯔꯕ? ꯑꯧ ꯃꯥꯅꯦ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯕꯤꯔꯦꯟꯅꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩ ꯂꯩꯔꯒꯦ ꯁꯔ ꯑꯩ ꯗꯣꯛꯇꯔ ꯁꯔꯟꯒꯤ ꯃꯤꯡꯅꯦ ꯇꯧꯖꯔꯛꯏꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯂꯩꯕ ꯀꯥꯗꯣ ꯑꯗꯨ ꯃꯩ ꯆꯥꯛꯄꯗꯒꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯁꯔ ꯕꯤꯔꯦꯟ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯤꯌꯨꯕ ꯐꯅꯤ ꯗꯥꯛꯇꯔ ꯁꯔꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯒꯦ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯗꯤ ꯐꯣꯟ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯔ ꯑꯩ ꯇꯧꯖꯈ꯭ꯔꯦ ꯍꯣ ꯑꯩ ꯂꯥꯛꯑꯦ ꯁꯔ ꯕꯤꯔꯦꯟ ꯌꯧꯕꯤꯔꯛꯑꯕ ꯑꯩꯅꯅꯦ ꯐꯣꯟ ꯇꯧꯖꯔꯛꯏꯗꯣ ꯑꯣ ꯗꯥꯛꯇꯔ ꯁꯔꯟꯒꯤ ꯀꯥꯁꯦ ꯀꯔꯝꯕꯅꯣ ꯃꯥꯏ ꯀꯥ ꯃꯩ ꯆꯥꯛꯂꯛꯑꯦꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯩꯗꯣ ꯍꯧꯔꯛꯈꯤꯕꯅꯣ ꯁꯔ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯄꯅꯣꯗꯤ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯑꯩꯅ ꯆꯠꯊꯣꯛꯂꯤꯉꯩꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯀꯥꯗꯣ ꯃꯩ ꯆꯥꯛꯑ ꯂꯩꯔꯝꯃꯦ ꯑꯗꯨ ꯍꯦꯛ ꯈꯪꯕꯒꯅꯦ ꯑꯩꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯇꯧꯔ ꯃꯇꯨꯡꯗ ꯁꯔꯗꯧ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯁꯔ ꯕꯤꯔꯦꯟ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯄꯨꯟꯁꯤꯗꯣ ꯑꯝꯇ ꯀꯟꯕꯤꯌꯨꯕ ꯃꯥꯒꯤ ꯀꯥꯗꯣ ꯃꯩ ꯆꯥꯛꯄꯗꯒꯤ ꯃꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯊꯣꯛꯂꯛꯄꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯍꯣꯏ ꯐꯅꯤ ꯑꯩ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯑꯁ ꯗꯣꯛꯇꯔ ꯁꯔꯟꯒꯤ ꯀꯥꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ ꯃꯥꯏ ꯀꯥꯗ ꯆꯪꯒꯗꯧꯕ ꯊꯣꯡ ꯑꯍꯨꯝꯃꯛ ꯃꯩ ꯂꯣꯏ ꯆꯥꯛꯏꯅꯦ ꯁꯤꯗꯤ ꯗꯣꯛꯇꯔ ꯁꯔꯟꯒꯤ ꯀꯥꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯗꯒꯦꯗꯣ ꯑꯩ ꯃꯨꯟꯅ ꯑꯝꯇ ꯈꯟꯈꯤꯒꯦ ꯃꯌꯥꯝꯁꯨ ꯀꯥꯔꯇꯨꯟ ꯌꯦꯡꯕ ꯈꯛꯇꯪ ꯅꯠꯇꯅ ꯊꯣꯡ ꯑꯍꯨꯝꯁꯤꯗ ꯀꯔꯝꯕ ꯊꯣꯡꯁꯤꯗ ꯑꯩꯅ ꯆꯪꯉ ꯐꯒꯗꯒꯦꯗꯣ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯔꯝꯕ ꯊꯣꯡꯅꯣ ꯈꯟꯕ ꯂꯣꯏꯕꯤꯔꯕ ꯑꯗꯨꯗꯤ ꯑꯩꯅ ꯆꯪꯗꯣꯏꯁꯦ ꯀꯔꯝꯕ ꯊꯣꯡꯅꯣ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯒꯤ ꯊꯣꯡꯁꯤꯗꯤ ꯃꯊꯛꯇꯒꯤ ꯃꯈꯥꯐꯥꯎ ꯃꯩ ꯂꯣꯏꯅ ꯆꯥꯛꯑꯦ ꯃꯁꯤꯒꯤ ꯊꯣꯡꯁꯤꯗꯗꯤ ꯑꯩ ꯆꯪꯕ ꯉꯝꯃꯔꯣꯏ ꯑꯅꯤꯁꯨꯕ ꯊꯣꯡꯁꯤꯗꯅ ꯃꯈꯥꯗ ꯃꯩ ꯂꯣꯏ ꯆꯥꯛꯑꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯣꯡꯁꯤꯟꯕ ꯇꯥꯔꯒꯁꯨ ꯃꯈꯥꯗ ꯃꯩ ꯆꯥꯛꯄꯅꯤꯅ ꯑꯩꯁꯨ ꯌꯥꯎꯅ ꯁꯣꯏ ꯆꯥꯛꯈ꯭ꯔꯅꯤ ꯑꯀꯣꯟꯕ ꯊꯣꯡꯁꯤꯗꯤ ꯃꯊꯛ ꯈꯛꯇꯪ ꯆꯥꯛꯑꯦ ꯃꯈꯥꯗ ꯆꯥꯛꯇꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯈꯥꯗꯒꯤ ꯂꯤꯁꯤꯟꯕ ꯌꯥꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯈꯥꯗꯒꯤ ꯂꯤꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯩꯅ ꯃꯅꯨꯡꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯁꯔꯟ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄꯗ ꯈꯔ ꯊꯦꯡꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯍꯦꯜꯄꯔꯗꯨꯁꯨ ꯗꯣꯛꯇꯔ ꯁꯔꯟꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯩꯅ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯗꯣꯛꯇꯔꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯃꯩ ꯍꯧꯔꯛꯏꯁꯦ ꯃꯊꯟꯇ ꯍꯧꯔꯛꯄ ꯅꯠꯇꯦ ꯀꯅꯥꯅꯣꯝꯅ ꯊꯥꯔꯛꯄꯗꯤ ꯃꯥꯜꯂꯦ ꯑꯩ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯇꯤ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯀꯅꯥꯅꯅꯣ ꯃꯩ ꯊꯥꯔꯝꯗꯣꯏꯁꯤꯕꯣ ꯗꯣꯛꯇꯔꯒꯤ ꯀꯥꯁꯦ CCTV ꯀꯦꯃꯦꯔꯥ ꯊꯦꯠꯄ꯭ꯔꯥ ꯗꯣꯛꯇꯔꯒꯤ ꯀꯥꯗꯗꯤ ꯊꯦꯠꯇꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯊꯣꯡ ꯃꯄꯥꯟꯗꯗꯤ ꯊꯦꯠꯂꯦ ꯑꯣ ꯑꯗꯨ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯅꯣꯏ CCTV ꯃꯣꯅꯤꯇꯔ ꯀꯥꯏ ꯂꯩ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯐꯅꯤ ꯁꯔ ꯑꯩ ꯃꯐꯝꯗꯣ ꯇꯥꯛꯆꯒꯦ ꯑꯣ ꯑꯩꯅ ꯆꯤꯡꯅꯔꯤꯗꯣ ꯆꯨꯝꯃꯤꯗꯅ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯃꯩ ꯍꯧꯔꯛꯏꯗꯣ ꯃꯊꯟꯇ ꯍꯧꯔꯛꯄ ꯅꯠꯇꯦ ꯀꯅꯥꯅꯣꯝꯅ ꯊꯥꯕꯅꯦꯗꯣ ꯆꯨꯝꯂꯦꯗꯅ ꯃꯌꯥꯝꯁꯨ CCTVꯒꯤ ꯐꯨꯇꯦꯖꯁꯦ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯃꯅ ꯃꯩ ꯆꯥꯛꯇ꯭ꯔꯤꯉꯩꯒꯤꯅꯤ ꯑꯃꯅ ꯃꯩ ꯆꯥꯛ ꯃꯇꯨꯡꯗꯅꯤ ꯐꯨꯇꯦꯖ ꯑꯅꯤꯁꯤ ꯎꯕꯗ ꯃꯩ ꯑꯗꯨ ꯃꯊꯟꯇ ꯆꯥꯛꯄ ꯅꯠꯇꯦ ꯃꯤꯅ ꯊꯥꯔꯝꯕꯅꯦꯗꯣ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯉꯝꯃꯤ ꯃꯌꯥꯝ ꯈꯟꯕ ꯂꯣꯏꯔꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯒꯤ ꯃꯣꯅꯤꯇꯔꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯩ ꯆꯥꯛꯇ꯭ꯔꯤꯉꯩꯗ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯗꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯎꯔꯤ ꯑꯗꯨꯒ ꯃꯩ ꯃꯨꯠꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯩ ꯊꯥꯔꯝꯕ ꯃꯤꯗꯨꯅ ꯄꯨꯔ ꯆꯠꯈꯤ ꯍꯥꯏꯕꯅꯤ ꯃꯥꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯁꯤ ꯃꯩ ꯆꯥꯛꯄ ꯎꯔꯒ ꯃꯤ ꯑꯃꯅ ꯐꯥꯌꯔ ꯑꯦꯛꯁꯇꯤꯡꯒ꯭ꯋꯤꯁꯔꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯩ ꯃꯨꯠꯊꯠꯂꯛꯄ ꯌꯥꯏ ꯃꯗꯨ ꯈꯟꯗꯨꯅ ꯃꯩ ꯊꯥꯔꯝꯕ ꯃꯤꯗꯨꯅ ꯄꯨꯔ ꯆꯠꯈꯤꯕꯅꯤ ꯑꯗꯣ ꯃꯩꯁꯤ ꯆꯥꯛꯄ ꯍꯧꯔ ꯃꯇꯨꯡꯗ ꯗꯣꯛꯇꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯩꯁꯤ ꯈꯨꯗꯛꯇꯗꯤ ꯂꯣꯏꯅꯗꯤ ꯆꯥꯛꯄ ꯍꯧꯔꯝꯃꯣꯏ ꯃꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯒꯤ ꯀꯥꯗꯨꯗ ꯑꯩ ꯑꯃꯨꯛꯇꯪꯒ ꯆꯪꯈꯤꯒꯦ ꯗꯣꯛꯇꯔꯒꯤ ꯀꯥꯁꯤꯗ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯉꯦ ꯃꯩ ꯆꯥꯛꯂꯒ ꯗꯣꯛꯇꯔꯅ ꯃꯥ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇ꯭ꯔꯤꯁꯦ ꯃꯔꯝ ꯑꯩ ꯈꯪꯉꯦ ꯃꯌꯥꯝꯁꯨ ꯑꯝꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯅꯦ ꯃꯩ ꯆꯥꯛꯑꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯨꯝꯗꯩ ꯆꯦꯟꯊꯣꯛꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯁꯔꯟꯅ ꯃꯩ ꯆꯥꯛꯑꯁꯨ ꯆꯦꯟꯊꯣꯛꯇꯕꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯗꯣꯛꯇꯔꯒꯤ ꯕꯣꯗꯤꯁꯦ ꯌꯦꯡꯉꯒ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯗꯣꯛꯇꯔꯒꯤ ꯕꯣꯗꯤꯁꯤꯗ ꯗꯥꯛ ꯑꯃꯠꯇꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯣꯡꯁꯤꯗ ꯌꯣꯠꯂꯤꯁꯤꯅ ꯄꯨꯟꯓꯜꯂꯒ ꯊꯅꯝꯃꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯩ ꯆꯥꯛꯂꯛꯑꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯗꯣꯛꯇꯔ ꯑꯁꯤ ꯌꯣꯠꯂꯤꯁꯤꯅ ꯄꯨꯟꯓꯜꯂꯝꯕꯅꯤ ꯗꯣꯛꯇꯔꯒꯤ ꯀꯥꯁꯤ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯃꯥꯁꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯩꯅ ꯆꯥꯛꯑꯒ ꯁꯤꯅꯕꯒꯤꯗꯃꯛꯇ ꯌꯣꯠꯂꯤꯁꯤꯅ ꯄꯨꯟꯓꯜꯂꯝꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯇꯪ ꯀꯧꯈꯤꯒꯦ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯕꯣꯗꯤꯁꯦ ꯃꯐꯝꯁꯤꯗꯩ ꯄꯨꯈ꯭ꯔꯒꯦ ꯌꯦꯡꯉꯣꯏ ꯑꯩ ꯗꯣꯛꯇꯔ ꯁꯔꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯃꯒꯦ ꯅꯪ ꯌꯨꯝꯁꯤꯗꯩ ꯆꯠꯊꯣꯛꯀꯅꯨꯀꯣ
ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯩ ꯕꯣꯗꯤꯁꯦ ꯊꯝꯃꯒ ꯁꯠ ꯂꯥꯎ ꯍꯜꯂꯛꯀꯦ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯐꯥꯎꯅꯦ ꯗꯥꯛꯇꯔ ꯁꯔꯟꯒꯤ ꯀꯥꯗ ꯃꯤ ꯑꯇꯣꯞꯄ ꯑꯝꯇ ꯆꯪꯍꯟꯒꯅꯨꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯨꯞꯅ ꯁꯤꯟꯅꯩ ꯌꯥꯅꯤ ꯁꯥꯔ ꯑꯩ ꯌꯨꯝꯁꯤꯗꯩ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯑꯣꯏ ꯑꯩ ꯗꯥꯛꯇꯔꯒꯤ ꯀꯥꯒꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯒꯦ ꯃꯤ ꯀꯅꯥꯝꯇ ꯆꯪꯍꯜꯂꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯦꯝꯕꯨꯂꯦꯟꯁꯅ ꯗꯥꯛꯇꯔ ꯁꯔꯟꯒꯤ ꯕꯣꯗꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯝꯒꯤꯗꯃꯛ ꯄꯨꯁꯟꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯄꯥꯁꯋꯥꯔꯗ ꯊꯝꯂꯝꯃꯤ ꯃꯌꯥꯝꯅ ꯃꯣꯅꯤꯇꯔꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯒ ꯊꯣꯡꯁꯤꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯀꯩ ꯑꯣꯏꯒꯗꯒꯦ ꯑꯃꯨꯛꯇꯪ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯟꯕ ꯂꯣꯏꯕꯤꯔꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯃꯣꯅꯤꯇꯔꯗ ꯎꯔꯤꯕꯁꯤ ꯒꯥꯔꯤ ꯃꯔꯤꯅꯤ ꯒꯥꯔꯤ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯑꯍꯨꯝ ꯑꯃꯗꯤ ꯑꯉꯥꯡꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯇꯣꯉꯥꯟꯅ ꯇꯥꯔꯤꯕꯁꯤ ꯒꯥꯔꯤ ꯑꯉꯧꯕꯁꯤꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯄꯥꯁꯋꯥꯔꯗ ꯑꯁꯤ ꯒꯥꯔꯤ ꯑꯉꯧꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯒꯥꯔꯤ ꯑꯉꯧꯕꯁꯤꯗ ꯍꯦꯛ ꯃꯦꯠꯄ ꯃꯇꯝꯗ ꯄꯥꯁꯋꯥꯔꯗ ꯑꯗꯣ ꯆꯨꯝꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯈꯤ ꯍꯜꯂꯣ ꯑꯩ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯐꯝ ꯀꯥꯗ ꯂꯩꯔꯦ ꯅꯣꯏꯅ ꯄꯥꯁꯋꯥꯔꯗꯁꯨ ꯊꯅꯝꯃꯦ ꯑꯩꯅ ꯉꯝꯅꯕ ꯇꯧꯔꯒ ꯍꯥꯡꯉꯦ ꯑꯗꯣ ꯗꯥꯛꯇꯔ ꯁꯔꯟꯒꯤ ꯕꯣꯗꯤꯁꯦ ꯑꯩ ꯁꯤꯗ ꯊꯝꯂꯝꯃꯒꯦ ꯀꯦꯁꯁꯦ ꯈꯔ ꯂꯨꯗꯣꯔꯤ ꯑꯩ ꯈꯤꯇꯪ ꯀꯨꯞꯅ ꯊꯤꯖꯤꯟ ꯍꯨꯝꯖꯟ ꯇꯧꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯣꯛꯑꯦ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯉꯗꯨꯅ ꯗꯥꯛꯇꯔ ꯁꯔꯟꯒꯤ ꯃꯌꯨꯝꯗ ꯑꯩ ꯑꯃꯨꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯦꯟꯅꯔꯤꯕ ꯑꯉꯥꯡꯗꯨꯗ ꯗꯥꯛꯇꯔ ꯎꯅꯕ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ CCTVꯗꯣ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯝꯃꯤ ꯏꯕꯨꯡꯉꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯗꯥꯛꯇꯔ ꯁꯔꯟ ꯎꯅꯕ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯑꯝꯃꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯁꯦꯡꯅ ꯂꯣꯏ ꯇꯝꯃꯨ ꯁꯥꯔ ꯕꯤꯔꯦꯟ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯥꯛꯇꯔ ꯎꯅꯕ ꯀꯅꯥꯝꯐꯥꯎ ꯂꯥꯛꯇꯤꯌꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯆꯥꯛꯈꯨꯝ ꯔꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯉꯥꯛꯇꯪꯕꯨꯗꯤ ꯆꯪꯉꯨꯏꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯦ ꯗꯥꯛꯇꯔꯒꯤ ꯀꯥꯗ ꯃꯩ ꯍꯧꯔꯛꯏꯗꯣ ꯅꯪꯅ ꯈꯪꯕꯗꯗꯤ ꯉꯁꯤ ꯀꯅꯥꯝꯐꯥꯎ ꯂꯥꯛꯇꯦꯕ ꯑꯗꯣ ꯗꯥꯛꯇꯔ ꯁꯔꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯛꯄꯒ ꯂꯩꯕ꯭ꯔꯥ ꯅꯪꯅ ꯆꯤꯡꯅꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯁꯥꯔ ꯕꯤꯔꯦꯟ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯗꯥꯛꯇꯔꯒꯤ ꯃꯤ ꯂꯥꯛꯑꯗꯤ ꯑꯩ ꯃꯥꯏ ꯀꯥꯗ ꯆꯪꯗꯦ ꯑꯩꯗꯤ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯁꯨꯕꯅꯤꯅ ꯂꯥꯞꯅ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯉꯔꯥꯡꯗꯤ ꯗꯥꯛꯇꯔꯒꯤ ꯀꯥꯗꯒꯤ ꯉꯪꯈꯠꯅꯕ ꯃꯈꯣꯟ ꯑꯃꯗꯤ ꯇꯥꯏ ꯉꯔꯥꯡꯁꯤ ꯗꯥꯛꯇꯔꯒ ꯀꯅꯥꯅꯣꯝꯒ ꯑꯣꯡꯈꯠꯅꯩꯌꯦꯕ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯣ ꯅꯪꯈꯪꯕ꯭ꯔா ꯌꯥꯅꯤ ꯁꯥꯔ ꯑꯩ ꯃꯣꯅꯤꯇꯔꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯗꯣ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯄꯨꯊꯣꯔꯛꯑꯣ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯍꯦꯜꯄꯔ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯒꯤ ꯐꯣꯇꯣꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯂꯝꯃꯤ ꯑꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯔꯥ ꯐꯔꯦ ꯐꯔꯦ ꯃꯥꯒꯤ ꯐꯣꯇꯣꯁꯤ ꯂꯧꯔꯒ ꯑꯩ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯊꯥꯒꯦ ꯃꯥꯒꯤ ꯃꯔꯝꯗ ꯀꯩ ꯀꯩꯅꯣ ꯈꯔ ꯈꯪꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯣ ꯈꯪꯉꯦ ꯃꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯨꯄꯥꯗꯨ ꯐꯥꯕ ꯆꯠꯄꯩꯗꯃꯛꯇ ꯂꯝꯕꯤ ꯑꯍꯨꯝꯈꯛ ꯂꯩ ꯑꯍꯥꯟꯕ ꯂꯝꯕꯤꯁꯤꯅ 하이웨이 ꯃꯦꯟ ꯔꯣꯗꯇꯅꯤ ꯑꯅꯤꯁꯨꯕꯁꯤꯅ ꯖꯪꯒꯜ ꯐꯥꯎꯔꯒ ꯇꯨꯔꯦꯟ ꯑꯃ ꯂꯥꯟꯒꯗꯣꯏꯅꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯎꯃꯪ ꯃꯅꯨꯡꯗꯅꯤ ꯃꯁꯤꯗꯅ ꯍꯨꯔꯥꯟꯕꯁꯨ ꯃꯌꯥꯝ ꯂꯩ ꯀꯥꯔꯇꯨꯟ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯂꯝꯕꯤ ꯑꯍꯨꯝꯁꯤꯗ ꯑꯩꯅ ꯀꯔꯝꯕ ꯆꯠꯀꯅꯤ ꯑꯃꯨꯛꯇꯪ ꯈꯜꯂ ꯍꯥꯏꯕꯤꯌꯨ ꯈꯟꯕ ꯂꯣꯏꯔꯕ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯑꯍꯨꯝꯁꯨꯕ ꯂꯝꯕꯤꯁꯤꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯑꯩꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯑꯔꯨꯕ ꯀꯦꯁ ꯑꯃ ꯄꯥꯏꯔꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯃꯈꯣꯏꯒ ꯑꯃꯨꯛ ꯈꯨꯠ ꯊꯣꯛꯅꯗꯅ ꯑꯩ ꯃꯇꯝ ꯄꯟꯊꯔꯒ ꯂꯩꯔꯅꯤ ꯑꯅꯤꯁꯨꯕ ꯂꯝꯕꯤꯁꯤꯅ ꯎꯃꯪ ꯃꯅꯨꯡ ꯐꯥꯎꯔꯒ ꯇꯨꯔꯦꯜ ꯑꯃ ꯂꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯂꯥꯛꯏꯗꯤ ꯀꯥꯔꯗꯅꯤ ꯀꯥꯔ ꯑꯁꯤꯅꯗꯤ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯕ ꯉꯝꯃꯣꯏ ꯃꯗꯨꯅ ꯇꯥꯛꯄꯗꯤ 하이웨이ꯗ ꯆꯠꯄ ꯇꯥꯕꯅꯤ ꯁꯥꯡꯉꯁꯨ ꯁꯥꯡꯅ ꯂꯝꯕꯤ ꯑꯁꯥꯡꯕꯁꯦ ꯑꯩ ꯊꯧꯔꯒ ꯅꯨꯄꯥꯗꯨ ꯐꯥꯎꯔꯨꯗꯕ ꯌꯥꯗꯦ ꯑꯁꯨꯝ ꯇꯧꯗꯅ ꯑꯩ ꯃꯤꯍꯥꯠꯄꯩ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯃꯍꯥꯛ ꯑꯗꯨ ꯑꯩꯅ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯥ ꯀꯤꯕ ꯍꯧꯔꯛꯈꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯄꯨꯂꯤꯁ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯈꯤ ꯅꯪꯅ ꯗꯥꯛꯇꯔ ꯁꯔꯟ ꯍꯣꯏ ꯂꯥꯛꯑꯝꯕꯗꯣ CCTVꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯅꯪ ꯅꯠꯇꯅ ꯉꯔꯥꯡ ꯅꯨꯃꯤꯠꯇ ꯀꯅꯥꯝꯇꯁꯨ ꯂꯥꯛꯇꯦ ꯍꯥꯏꯔꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯗꯥꯛꯇꯔ ꯁꯔꯟꯗꯣ ꯍꯥꯠꯂꯤꯕꯗꯣ ꯌꯥꯅꯤ ꯁꯥꯔ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩ ꯆꯦꯟꯁꯨ ꯆꯦꯜꯂꯣꯏ ꯑꯩꯒꯤ ꯏꯔꯥꯜ ꯏꯁꯥꯅ ꯌꯥꯖꯩ ꯗꯥꯛꯇꯔ ꯁꯔꯟꯗꯣ ꯑꯩꯅ ꯍꯥꯠꯄꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯅꯪꯅ ꯌꯨꯝꯗꯒꯤ ꯄꯣꯠ ꯆꯩꯁꯨ ꯑꯝꯇ ꯍꯨꯔꯥꯟꯈꯤꯗꯦ ꯍꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯆꯝꯖꯔꯕ ꯗꯥꯛꯇꯔꯗꯣ ꯍꯥꯠꯂꯤꯕꯗꯣ ꯁꯥꯔ ꯗꯥꯛꯇꯔ ꯑꯗꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯥꯠꯂꯤꯕꯅꯣꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯖꯔꯛꯀꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯏꯃꯨꯡ ꯑꯁꯤ ꯄꯨꯔꯤꯕꯅꯤ ꯑꯩꯅ ꯅꯣꯡꯃꯒꯤ ꯁꯨꯔꯛꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯗꯣꯛꯇꯔꯗ ꯄꯤꯁꯜꯂꯒ ꯇꯨꯡꯁꯤꯟꯖꯕꯅꯤ ꯁꯦꯟꯐꯝꯗꯣ ꯌꯥꯝꯅꯀꯥꯟꯗ ꯗꯣꯛꯇꯔꯗꯒꯤ ꯂꯧꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯅ ꯑꯗꯨꯝ
ꯐꯪꯉꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯗꯥꯛꯇꯔꯗ ꯁꯤꯟꯅꯖꯕꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯗꯥꯛꯇꯔꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯁꯦꯜ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯊꯤ ꯇꯊꯤꯅ ꯉꯥꯡꯂꯒ ꯇꯥꯟꯊꯣꯔꯛꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯜꯗꯨ ꯄꯤꯕꯤꯕ ꯌꯥꯔꯗ꯭ꯔꯥꯅ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯍꯪꯂꯨꯕꯅꯤ ꯃꯗꯨ ꯅꯨꯃꯤꯠꯇꯁꯨ ꯃꯥꯅ ꯑꯩꯕꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯈꯤ ꯈꯨꯗꯣꯡꯊꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯃꯛꯇꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯗꯣꯛꯇꯔꯒꯤ ꯃꯀꯣꯛꯇ ꯑꯩꯅ ꯊꯣꯝꯈꯤ ꯗꯣꯛꯇꯔꯗꯣ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯡꯗ ꯑꯩꯅ ꯌꯣꯠꯂꯤ ꯄꯨꯟꯁꯤꯜꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗꯣ ꯃꯩ ꯊꯥꯗꯣꯛꯑꯝꯕꯅꯤ ꯑꯗꯨꯒ ꯊꯣꯡꯗ ꯌꯥꯜꯂꯤꯕ ꯃꯩ ꯃꯨꯊꯠꯅꯕꯗꯨꯁꯨ ꯂꯣꯠꯁꯤꯜꯂꯒ ꯊꯅꯝꯕꯅꯤ ꯃꯁꯤꯅꯤ ꯁꯥꯔ ꯑꯩꯅ ꯗꯣꯛꯇꯔꯗꯨ ꯍꯥꯠꯄꯒꯤ ꯃꯔꯝꯁꯦ ꯑꯩ ꯀꯩꯁꯨ ꯆꯦꯟꯖꯔꯣꯏ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯅꯪꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯗꯦ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ